Moreh the Kuki nupi restaurant tawbe amaga high station hill tribe council ga khana chainabagi thodok thokre sale gi demand heman bagi ni haire social media da thadorkiba video aduda Kuki nupi aduna chaitop ama pairaga nupa amada tana thombagi video thadok narakle makha taba paw ngaiminase runway da potholes lerambadagi Mizoram gi airport thingjinkhre haire Tabak loisen krabasu tender di toramdre haire Imphal iski khorai nandai bam laikai mapa amadi lairik yengbam laikai mapa Imphal turel gi mathakta saba salanthongi super structure reconstruction tawbagi thabak loisen krabasu tender di toramdre haire thajaba yaba paw gi likhun singna hai salanthong bridge hojik lairiba president rulenga ki governor administration gi makhada public works department PWD na sabagi thabak paikhatpane thong asi sabagi notice inviting tender karamba matamda tawraga Kanabu work agency oina khallaga karamba contractor the thong ani asi sanabagi work order pikibagi haina thigalubada tender suktau tawdana work order su yaudana amadi sen kya sangadage haibagi estimate cost sukhang khangdana salan thong saba loisin ki haiba khanglakpane thong asi saba loiduna lanaba hauraba tha pharaklaba matam hujikta thong asi sanabagi tender process PWD gi chief engineer gi makhara chathaba haukre tha asigi ahumda chief engineer PWD na lenga ki tender portal da salanthong sanabagi tender upload torakhi chief engineer PWD na upload torakhiba notice adugi matungina mamangda saba losinduna sijinaba haukraba reconstruction of salanthong superstructure over Imphal river EPC mota paikhatkadabani amadi thong sabagi thaba asigi estimate cost na lupa crore nipal lakh marphuma thoi lising humdrain pan chamri ga subna mapan ni haidi Thasigi tarani thogi manungda loisingadabani hairi matam kharagi mamangda matam aduda laikiba salanthong phiba maduna maram oiraga hana lairiba thonggi awangba adudagi meter ani ahum thangattaba yadabagi tangai fadaba laikhi maduna maram oiraga thong adu hana lairamba awangba adudagi meter khara thangalakhibane haujikti thangatpagi thabak loiduna mahausagum lanba haukrabane thong asi SASCI Special Assistant to States for Capital Investment 2022-23 gi makada state asida Pirakiba Senfam dagi sagadabani hairi SASCI gi makhada state asida center na Pirakiba fundsing state ki planning department na tongan sector da fund thadaduna state ki chawkhat thaurangi thabak paikhatli masigi manungda PWD asi SASCI gi fund yamna thadaba department ama oire adumoinamak SASCI gi makhada PWD na paikhatpa thabak sing mong maril tadaba niyam lana tender tawba amadi guideline indaba kya leibagi manungda khoyathong minor bridge saba amadi Salanthong sabagi thaba asisu amane guideline indaba asoiba aranba kya leibana center nasu yamna kanna thigatpa haure habagi wafam su leide tongan ba thabak singi tender process ta asoiba aranba kya yaubuna maram oiraga court yaunaduna tender process makha sathaba yadaba re-tender tawbugi wafam lakpa mayam ama leide tongan ba thabak singa mari lenanu lakpa arbitration case singda state ki PWD na lupa lakh kya gi sanpam fine oina thibagi wafam leide haba wafam thajaba yaba pawga likhun sing asida makha tana phongdorakle rigid pavement sekhairasu akaiba leiroi haina phongdorakle Imphal East ki Palace compound ki konung lambi da ahanbo in rigid pavement ki cement concrete thakiba mafam da lambi sekhaiba thengnare Imphal West Imphal East ki tongan ba mafam sing concrete road chemnaba Manipur lenga ki Public Works Department PWD na work implementation agency oiraga thabak paikhatpa horakibane concrete road chemnaba ahanbagi oina Imphal manungi lambi sing flexible pavement haibadi koilas tharaba loirba matung ahanbo oina konung mama radio station mamangi lambi tangkhai cement concrete thaba horakibane cement concrete thaba tha amarom phajilaklaba matung ngarang ayuk cement concrete ki saruk adu sekhairakpa thengnarakpane cement concrete sekhairakpagi matangda PWD gi EE Imphal East Division KS Robinson na phongdorakpagi matungina rigid pavement gi concrete cement thabagi thaba asi Manipur da handa kesina ahanba oibaga loinana cement concrete thabagi thabakta sizinariba machine singsu anoba oibana khajiktang khuloidaba lai konung mamangi radio station mamangda thariba cement concrete asi ahanbagi trial test oina thabani haina palladuna sekhairiba mafam asina akaiba lehaloi yamna sathina damage tawgadabagi maongda sekhairapnate hojik thariba cement concrete asigi athabasi mm 170 ni akhada yot yaudana thabani amadi cement concrete thakraba matung makak thokna kaklaga semlakhigane haiba wafam thamladuna matamduda hojik sekhairiba asina thabaki quality da akaiba leiroi haina PWD Imphal East ki division gi EEKS Robinson na
makha tana phongdorakle second Anand Singh amadi wangkhai lambi gi yauna atai lambi sing makha tana cement concrete thaba haurakle amadi masida yaurokwa akai toi sing sendrin sajinduna chatli haba wafam su thamlakpaga loinana asoiba leitana ba pung kunmari kopna senari haba wafam EEKS Robinson na thamlakle UG taruk phare khuchukhulai amasung sel oina lupa la amagal sing kun ga taruk samapan recover tawre hari police control room dagi ngarang numidang thorok cherol amada ngarang police na KCP PWG gi sweba malengan ba sahini phumari kawba yumnam pat laumaya lekai dagi kadar ama porampat area dagi phare hari adugala halop asimaki samurai lapan prakash elias bungo sahini phumari kawba Laifam kuno maning lekai dagi kadar amasu mahaki mayum dagi mobile phone ama amasung Aadhaar card amaga konana police na ngarang phare hari amarom na ngarang police na singmairong mamang lekai area dagi RPF PL gi kadar ani phare hari pharaba singdi hojikna wangkhai ningthem pukri mapal da leiba Thobal district ki leirong thel Pitradagi Thangjam Abung Sahi Kunthamathoi amasung Kaksing Wairi Saba Lekai dagi Naurem Priyoberta Elias Tamo Sahi Kunyatare ni hairi makhoi dagi point 45 ki lap round tramathoi yawa magazine amaga konaba globe pistol ama mobile phone ahum wallet ani Aadhaar card ani four-wheeler gari ama sel oina lupa la amaga lising kuntaruk samapan arm license ama amasung side bag ama recover tawre hari zerol sigi matungina ngarang security force na ithai wapokpi maning lekai dagi wangkhem Santi Kumar Elias Susil sahini phumari kawba RPF PL gi kadar ama kumbi khodak lambi paringda leiba mahaki lekai dagi phare hari loina police na su ngarang leima pokpam Margin Elias khaba sahi kolumda kawba hiang lam makha lekai dagi RPF PL gi kadar amasu mayum dagi phare hari MP Bimol na Sija Hospital da lekat nadiba amkel ge president nganbi gi phibam yengsankhre Manipur gi maroiba nupi singgi lup singgi manungda ama oiriba apunba Manipur kanba imalup amkel gi president oibata natana atopa lup khara gi sumangjil thana lusinglebi Bisnupur ward number 8 thiam lekai dagi laurembam nganbi na Sija Hospital da layengduna leirakpadagi ngarang nungthil MP Dr. Angomsa Bimol akoijam na hak thengnana chattuna mahaki haksang gi phibam yengsankhre hairi hospital asida layeng laklibi el nganbi masagi sahi humdraga humdai sure mapuroibagi mingna laikhidraba Kamal kawi mahak lok khubada padagi hospital asida admit tawraktuna layenglakpa ngaranga thana numit humni surabani haide Reunion Rehabilitation Center da thamlamba athingba handok le haide Bisnupur da leiba Reunion Rehabilitation Center asida client oina leramba sing amadi client singi imung manungna lup asida wakalakpana maram oiraga lup asina center asibu salairiba singda paw phauna ba hona ba matamda negative oiber response pirakhibaga loinana wakhal taminana ba hona ba matamda cooperation pibagi mahut luppu uroidaba maong amada uramba aduna maram oiraga center asibu thingna bagi damak laukiba phirep kangleipak ki leidiba CSO sing amadi maroina ima lup amana maroiba thodang lauraga center asigi lakiba wakat sing adubu punna yengsanminaba amadi hojik layeng duna leiriba client sing asigi yenglaga lupki athingba du handokpinaba hairakhiba wafam lup asigi forum permit yaknanaba leiriba strategical core committee na ayaba pikhibaga loinana thamlamba athingba handokle haina aina thingraba Lalhouba Kangleipak Communist Party People's War Group Marxist Center gi secretary Central Media Coordinator Comrade Lenin Maitai na khuyepiduna thadorokpa zero lamana phongdorakle zeros na makha taraduna high loop asina makha ta na iramda masjid leiriba rehabilitation center singda miyeng sangba matamda iramda masigi leiriba lup amatana mateng pangba nataba yetkhai thingaibagi thabak lauridabani rehabilitation ama oibagi ngakpham thokpa niyam ngak libra haibasi hojik asobu wahang ama oiribani imperialist India gi vampire mercenaries singi marakta social welfare hariba loisang asigi leiriba senjaba bureaucrat officer singasu niyam gi wangmuda senja thumja tawduna recognize toksinbana leiriba rehabilitation center singi marakta tawroidaba kya tawraktuna thohaningdaba thodok wathok kya tholak nambagi maram ama oiri center salariba singi marakta lup yawba amadi samnaba kya yawri haiba si lup asina mayek sena khangi adubu kaidongoida isana yawriba lup aduga center aduga mari lena haloidabane karigoma mari lena hanba manba thawong sing tawraklabadi lup asina haiba rehabilitation center adubu laipak miyamda saktak loidabagi maram laite haina serol asina makha tarakle Rajasthan da lok khubagi hidak thakpada misimina thokibagi pharma gi medicine tarama panmak suspend tawkhre hari Rajasthan gi health minister Gajendra Singh Khinbasarna Bharatpur amasung Sikada
dextromethorphan SBR sirap kamari lenana ona tainaba phal phangduna misimina yaure haba report lakpadagi ngarang Kaisan Pharma Jaipurna supply tauba hidak taramapanmak suspend taukhre lokhobagi hidak mahi thaklubadagi angang sebagi report aduga mari lenana health official ani Dr. Lakulwal PSC Hathide amasung pharmacist Papu Soni mathauda pumik sangdabagi suspend taukhre state drug controller Rasram Sharma nasu yengsenba watpagi suspend taukhre hadi September 19 da Bharatpurdagi dextromethorphan syrup ki batch number KL25/147 gi wakat lakhe mathangi numita masiga manaba wakat amasu KL25/148 batch ki tangda sikardagi lakhe hadi Sane takai sibu anauba lusingba oina khankhre Japan ki ahanba nupi prime minister oiragani haidi Japan ki ruling party oriba Liberal Democratic Party ki oiba lusingba khanbagi rang pangthokiba mikhalda mamangda economic security minister oirambi Sane takai sibu khanduna mahangna lebak adugi ahanba nupi prime minister oigadori nupana masing namba Liberal Democratic Party adugi anauba lusingba khanbagi mikhalda takai sina agriculture minister Shinjiro Koizumi amasung Junichiro Koizumi bu ngarang maithiba piduna hanagi prime minister oiramba Shigeru Ishibana pham thadokraba matung party dugi lusingba oirakpani hadi